Trained Nurses Association TNA Jenims Sinduna International Nurse Day gi thoram Jenims ki auditorium hall da pangthokre handak tehi gi oina our nurses our future empowered nurses save life haiba team da pangthokiba thoram aduda Samim Ahmad Shah CEO State Health Agency and Joint Secretary Health and Family Welfare Mutum Jivan Lata Devi Nursing Superintendent Jenims Professor KS Lokeshwar Singh Medical Superintendent Jenims KSA Siddharth MCS DDA Jenims G Bosco Singamlung DDF Jenims KS Kunjarani Devi Deputy Nursing Superintendent Jenims na athoiba mitunglen sing oina sarukyaki human shortage is important money. Government hospitals I am staff shortage female dominated profession emotionally stress handle to patient purpose needs outcomes Adugi hospital do salam the targadi I Shiramganida Haiba Mogi and over life from a poppy badu oirasi Aduga Kogi Asauba Panalegasu Hazana human nutrient service Nimi Baluina Bani Hazapazana Wahi Haiduna Nabu outcomes hospital outcomes nurse me nurse Seva to Bahibase Sigi Tobiri Bani Seva to Bahis nurses Makasing Sinaduna Kogi humanity the service to Bahibase Apoina Lai the service to Boga Chapmane Haina Apoina Longarisini Aduna Apoina Lai na Yamna Salagataba Amaron Apoinam say Loinamak Moment Tron the day of Apoina Hujihiniba Agi Huziki Agi Worldly Giwariba see compulsory Hadopa Hibasi Swedravani it's certain Sigi possibility Suksoi Swedravani Aina head Aina Loxal Liba Aina Hosik Ladiba Agi comfort level Aina head Hingi Vada Agi Loinariba Punamakse Hado Omeharaga Piabana Kopaga Loikito Bangak, Nikana Woman Lairon Changani, Kana Magi Magi Hermagi Matungina, Loikito Bangak, Hingi Matam Sida, quite a gear Maka nursing profession Sida, Okoinam, Panzaba, Gunama, Haitaraga de Okoina, Isagi Lazaba, Isada Lazariba, self esteem, Habatare, self esteem, Habapose, Hado e Haraga. Koina topo hima da haraga easy o ego haitare niko ayon da yauzeri be ego kunamakse thado e haraga anaba se mahaki makut paibiri ni mahaki pulse yengiri ni mahaki hidak pijari ni mongonda hidak kapiri ni adi matungda mahakse hogat piri ni ikai hangoi dana harakanda ICU da leba patient makhaiti moigi punamak tobiri ni ado sigi seva sina ingon da yauba igi self esteem amade igi ego se aduge matik chamdhalaba matungda mi mage koigi asing humble oiba gundo madugi gundo ni akoi da chelhalise aduna yamna ikai khumnajai koigi nurses haiba koigi community se igi thamoi dagi yamna ikai khumnabongchai aduna madugi ngasigi function nurses makhai function ne haidana ngasi sinbiri base sida ai bu sumaina invite to biraga ai bu yawo phangbase ai tasengna makiam haraujai am nungaijai amadi akhoina hojike haiba nurses makhai sing sidagi akhoina so tamjaningai oiba hojike haiba ngasai humility humble oiba sigi gunje masi akhoi punamakta yawba amadi yawo isanu yawba tangai phade haiba sema tamjaningi wafam se doga akhoina yengbiu any patient amana changba matamda thengna birangbani nurses makai sing sina thengnari se first hand thengnari se nurses ni mahakna hojiki vitals makai si woloba matungda consultancy da purini consultancy akoigi anaba makai sing sina ke dawi hai matamda doctor haibatare amadi nurses makai sing se wari saba nungai base masina muigi wakalda anaba se thoboi khalle wari saba nungai tabase sigisina anaba se communication haitare ne ko communication se leina ba fazana leina ba sina patient makai sing sigi wakhal se da yam nungai bang po eba magi anaba do sai gi kana ba patient na mana ma se anaba gi degree se khangna mangon da wakhal se nungai han ba wari fazana sahan ba
harawan boy targati anaba hai bo se kari oile me kanda physically some 50-60% maybe magi anaba do lerongani but mental anaba sina some 40% of the magi ngasagi mental anaba se mo koirak panina ngasagi mental gi ai sinara bani ko ai si sidora bani ko ai si cancer na ai si silere adoi ta dai pu si tel bani hai base magi anaba gi asiwa anaba do ngasagi wakhal duna amak khelan laga yam hal laga anda magi anaba se magi degree se hangal han brain khalle